Hujage. Mahamada K. Pritam Singha, Nehru Higher Secondary. K. Pritam Singha, Nehru Higher Secondary. Matanga S. Bijoita Devi, Sam Sabran Levy. Firebulam of Haida Moluna from Jali, I gave them the way. I know the secret of the Seireng as a meditation. Naraka Satvalayana, Nandina Vayadana, I was a king, Yada Rotva Madina, Yingina Valaitana, I am Madame. Sing the Queen up and Saba, how the Queen up and Abba, Manipur Sanali Pagna, Ariamada Alami, Ariamada Salami, Kambina Valaitana, Wakala Second Mada, I hate them till I need a Awana Pumam. Najagi Pambom Southing, Paliam Siva Country, Imagi Sevang Namdri. Paliam Sapi Imao, Tolabana Jai Koina, Kujing Baluina Duna, Yakayan Bokanjagi. Lion of the Sana, Pim with Haranatana, Kachaningai, Lejade. Pim with Haranatana, Kachaningai, Lejade. Lion of Yoni, Kandavana, Ivani, Mitakavi, Laki. Inum Sorata Yagle, Sinkai Pidu Pulagle, Waki Lanbausin. Numidang Wadi Kanduda, Tamyako Rina Sienbada, Ayama Pumi Siglana, Payataka Pamduna, Mapugi Koloi Sakliba, Kabigi Mitam the Hingo, Tarat Saval, Aruba, Kalian Layang Pajaba, Kabigi Harao Pamido. Thank you. Matang City S. Bijoita Devi, Assam English Higher Secondary School. Nasi aina tijagadar Seireng asigi ming imalon kauri Seireng asigi kabidi agi ibo sawam ongbi Jayanti Devini imalon lon na imani iek na ikani kaupade ekoina imabu mirai pade imabu ekoina kaupade ekoina imagi to bimalbu imana thunniba phizona khansi ahen bani khwaidagi mitaroisi mitopki phizol tamsanu itobu mitopna Chawin biba mathel imana jinjagni athoiba taibangi pamloisi akamba jinjag orekani amangba imana tambiba lamchat sajat manghalloisi koina awatpa leitabi imani malemda thoibini imani ekhoigi nushigi manghalloisi imagi minjat longi langai oibini watta padabi imani mirai phudi imabu ekhoina migi mama phajabido ima oiba yaroiko ningam horoiko tunda Kantau learning matamda ngau racing haki arangada imalon ki dama khantarasi ekhoi sitkat laga nondolda tin tarakani maida asum mirai phade imalon boikoina thagachel Matang City Surya Kumar Sharma SM Dev College Asigi Madunda Usaki Devi PK College SM Sabran Levy. I giving Surya Kumar Sharma, Seireng at Isan in Jerapani. Bharat ki Leko Nungsida, Bharat ki Leko Nungsida, Hari Lay Makal Pungani Toy, Lay Makal Sing Adugi, Amana Suwate, Amana Sunopte, Lay Makal Sing Rugi Manunda, Yawi, Imam and Chanu. My day Mapari Kayana Taramba, Nintina Lay Sata Mandi Kanduna, Sadly Pungani, Sadly Singhi, Tung Kare, Nepali Bharat ki Lekolda, Pong Kare, Narangi Kasi, Bharat ki Kachindagi. Sati lekolsida maka mga tana adubu karigino ima magsimba maithong nataroi singi marakta karigino imana yening hundriba karigino omdriba lairanganoba karigi maka lamdriba nataroi singa manana ising chaidabanara matik chana kar haptabana sathan ge khanna yingsin dibanara kangbana pare khalabara thamoi nungda Kangling asidi imata naire maka lamdriba yening hundriba Bharat ki Leko Nungsida maithong tukhana hingba yemu ima apangba nachat singsina imagi seva tawgedi khandaduna mitokki lairang singda ngauriba maitai sahitya pokaina imai chona leiriba lairang laisan chana komni horiba lairang kuina sat khaigange Laisak Laichu Tokange, Asuna Dininga Duna, Kadang Kada Duna, Mangolda.
Kanglaba charabu yengduna kapsinaba sariba ising chai gediningdaduna chawba kamal anganghal sahitya pujari kayana leirang lehi chenhalamba kangduna mangkidore ngasidi kapsinari matau uraga ising chai gediningdaduna mitoki leirangda ngauduna mitoki leibu chinduna imarol bu kupsinaba honariba apangba nakoigi natausi uraga kwangna wahong sabado malido. Thank you. Matang asidi Usati Devi PK College asigi madunda M Resmi Devi PK College Samsale Biwanan Isinjar. Aigi Seireng mi Maitei Janu asi Maitei macha khudingaku yamna pukning thawatpiba Seireng ani ai thijarage matam kuina gi tungda ningsilagli ima Maitei Janu Maitei Sahitya Mandir manungda yendai thanna lei haptuna kalusi imagi khuyada lei thiranabagi damakta natti athapa umangda chatkadaba natti awambu pada kagadaba inak nagpada khutna lamba phangba thirusine ima pukning leikonda satka leirang hektuna lingzen mananabagi langlana lingduna khangba gandagi yendaida haptuna katlusi imagi khuyada leigi mandir sarusi imagi pamde youth ki mandir mangadaba kolhin karaga pamde nungi mandir lukkadaba matam ki ichel manungda pamde chek ki mandir wangna sarga amuktam manduna leiba matam kuina sarusi leigi mandir chaukhatnaba matam ki ichel mathukta kangkhraga chungkhatlakpa amuk hanna adugumba leigi charna mandir yumbi yumrusi chaukhatnaba masa mare makhong inghansi mitki pi phutna kangkhrabasu amangba hakchangna leihausanu pukningi leikondu sathausanu tagukda matri mandir ki akoibada matri mandir ki leimanam nushiba tapna liri shitba nushitna humkisanu Maitei leibak khudingda ikhatsanu shirum narumba Maitei. Thank you. Matang asidi M Resmi Devi PK College asigi madunda A Sujita Devi PK College. Aigi Seireng min mera khaja sakhenbi aiba khairudin jogori nungju thagi atiyada umamdana uribio nomadongi leimao ningthi jaida phajaida kuphet kaphet tawbadi nasak kambu lodbara taibang pukning hunpham mera thagi khajao kaina maisa langnabi thambal mana uraga kanik salakle ona chawi mahaka mapan naidaba sangsarda awa nungai ipakda nungju thana loibada pirang laijana khambada tungphun hunkhaba khungbangi sangbana una thakta muna yenlibi nokmi maithongbo nongmalongi leimao ningthi jaida phajaida nongi pakham kayagi nusi mecha koknari changdambada pendaba nahaki saktamda awa polum pungamdraba nongi sangi punsida kungi tamthiraba tanglo mana loikrabada nongi sangi misna thanna manglan purakoi sangbana balagukta phongna sangi jagoida matu konba panthogi pari mamong kayagi kairaba thamoida ningthung wakhol pokhali mera thaja sakhenbi malem koina ngalibi jenglaw nangi ubada thamoi mana penjaba lechan chana lerangjaba ngamjade laja ira khikpada lerang singna tephat pagum lerang magi matengna lekon sungna ngan bagum thamoi agi layunda wakhol jor karapedo Matang asidi A Sujita Devi PK College asigi madunda L Mangal Singa PK College. nasi ena thisagadaba singi nasi ning Maitei gabi Seireng sibu iyamba kurapan chawbasina narat kasarpa layana nabina bayaudana ringbada kindu
Yaidagurukpa manina yingbinaba laitana arembada ngandagum jingna kuina kasaba hawna kuina kanawpa Manipur sana lefakna arembada ngandami arembada sadami hangbinaba laitana wakhalisi khanbada ahinuthil anida awabana pumbangne gumukhi inapumda Bhagirathi Gangana ichen phangna chenbagum thamoi lakana uda Sentarappa laijana milugi napung tunari Nachagi pampong chowdingai palengi nusiwa khangdingai imagi seba ngamjana lamdri palen sakhi imao tunaba nacha aikuina kuzen kanuina duna lakai rabu khanjeri nairaba nachana premi daradatana kacheningai laisedi Thamoigi nakanangduda bhaktigi aswan matakta samban ningsingbiu palembo nansigi mikuk kudinga kriya khabu kaudaba pinabiu imao nairadabi ironi khangdabana haibani megi kabi lakhini inung sura teirakle chingkai kudu khulakle kwakmelan bausin sinlibani nung numidang wagi kanduda tamyakuri chenbada pumingli Torban mathaktuda wakhangi asa thaduna ithakre kudingda palemgi phajaba yingjaho thaban ikum hauraba sambanaba ahingda imagi nithibas mahye ingjaho bombi yengi watpeto chekla yengi nopteto kabina watpa hangnade basantagi atiyada pithi gangra ayamba bombi cheklana Kayakta kamduna bapugi koloi sabliba kabigi mikam na yingsaho sarak khagal bhajaba kale layang bhajaba kabigi harau famni paling ba inawsa korbang mangga tha kuzai kutta pai paling gini thi bakachina mapurgi thozar khanglaba asigumba langdam se kabigi pungna famni do Itin inapumnama machimamata oiduna palemgila manpunaba lausingi thongmai thansenu imagi seba tausenu mede tabilatu hagasari yakno Seireng asigi marathana Oza Abdulhamidna Masu Seireng ama tisage aduna kazari asigi nauta Oza Abdulhamid bu kosinjari Seireng si paba hogalakpadagi ai sum paning nadi lairamba wahai laite seireng ni hairade sum khara khara ngawjabanina ai gi mangda tinbirba ikai khumnoda matik sar oja singh satra satri singh taseng ngasi aina aingonda pibiriba phampham si yamna matik chajadabani adubu ngasigi khudong chaba si ayamna kina laujare loina na Seireng amatang mayamda pathoksanini Seireng gi ming hello oja amana nong ma phone da hanglai singer bon se kamaina chatkadage kari wahang no sidi Europe America karam na chatkedi hangdradana nongmasu arapadagi marup amana wahang simak hanglai aina phagi tawduna khumkhi helicopter puduna lao marak ta khangna chanaba singna wahang simak hanglai kari gumbada sauning na sukhummi aduga khalli lambi intha babu singer bonda tara lambi ning khai draga lairak konsang puthadraga lambi mayaida kom leidraga karamna mara chetkani ganatantragi yumbi makhong sing lambi ningkhai draga lairak konsang puthadraga lambi mayaida kom leidraga karamna mara chetkani ganatantragi yumbi makhong sing mutum laikai da lakadaba oirabadi thainagi lambi da lakpiu mayai laikai Assam laikai yaurakadaba oiragana Puthikhal phawraga laikol samduna lakpiu
Kaithel Laikai, Tambayung, Maning Laikai, Cooperative Lakadabo Iragana, Singerbon Kewa, Lalagalapi. Hello, hello, Unumakomakan Tagacha. Yam Bazana, Baza Abdulhamina Seireng TV. Mathanga City, El Manga Singa, PK College, Ginger. Masi aina thijagadawriba Seireng sigi maming lei langba Seirang laisram samarendra singha lei langba kaidano adu khanjanariba leinamna laikai salabada khoimu khoire illabada amuk kaidano udabara sagenbi yahau thingbi leirangbi ngasi inung leikon se yengolau udarane sadise Jingyanga na hingi lay, padya than na thamba lay, thamna, thamse, tharo, tharik lay, o thaning bagi thajabani, aigi kari tik lay, sana lay, tundo lay, peruk lay, layrong pareng chumna lay, takhe lay, chigong lay, suna lay, laypun paray chena lay, nachom laysan laysanga, thi silaw, yeng silaw, man silaw, layhaw layren het silaw, Kanchi Lekol, Kanchi Lekol, Yang Silaw, Lekol asi Kuidari, Kono Naha Kuining Amma, Kongjarami Makopong na, Zegla Madong Isaki, Ningam Kide Mahaptak Kuidari, Tau, Zegla Masu, Hip Nating Tana Oigum, Inak Nagna Taro Lao, Soglaba Konjel se, Nahak Lagle Ubada, Naigam Draba Kontana, Layman Ito Haktaki, Thai ni lairang lainung si sinaram ge matabung sali badai yaral pat ki tom thin lai nura pukning tajana mainu mana tharam badai lai ge macha kom bi rai lamphel nawa haina badai aduga pamubi kawr bara adunoi kege moyang harau ngai singkhu bagi mamom loi amata pokpi thadoina sabi me lairang baga langmin na ba lairang do lairang leifam kaidani Salido, Amana, Nuranga Karaimana, Generamba Layrambo, Seireng Namkang Marakta, Unzakaya Nambabu, Amudo Nongyai Hakta Pau, Singel Leko Kairamde, Layrido, Nangna Aina Kangana, Lamgi Layrangta Duna, Narakta Kaya Salido, Kaya Amanolido, Makal Makel Lekoni, Aina Tabang Ambara, Mapu Magi Punyundi, Tawan Mayra Singni, Konglai sabi nujagi, thu kuthegi. Hairen hagi laichilgi, ninglak pamawongni. Kumning magi kusemni, lepa loiba laikari, sari, semli, khalli. Nungsi mangyan chuktuna, tunggi lairang pomjari, kumgi nongbu ngaijari. Anuba kaya salagli, pomsat naragli. Tisilaw, yeng silaw, man silaw. Thank you. Mathanga City, Moyang Them Ruhit, Cachar College. Asigi Mathanga, M. Nabachandra Singa, Nehru College. Ini si Thijagadawba Seireng si Mingna, Padya ki Tambal. Ai ba Seireng si Shanang Jabani, Bali kami nasi. Padya ki Tambal. Nang boxing ki jingya dagi korong na jingkai bulakpada Padya ki Lairang Tambal na makapam na satkai na pat nuhul teng bagum arau na jagoi sarai magi jagoi da ngausaba zero leba koi muna koi pai ni jingdi Tambal gi nanti da jagoi hai Tambal na pada ngarang nanduna punna sanami na siya iba lawon leba koi mobi zero lo hai da tauduna sanami na ri Tambal na yengdi kunu mit na Tambal gi lai tu munna ha Tambal gi tibi pat kum bagi lekten hoi ri korona ya sangat pada mang ki gani nangi meng la fajar saktam kutek satek sunangi loi ki gani ya sang bada zero laiba koi mosu han ki gani maran yaiga waru ganu lenu si amuk pokpa amuk siba mau sagi kongchani pada gi tanda loijar thank you Mathanga City, M. Nabachandra Singa, Nehru College. Asigi Madunda, Aroiba Waina,
TS Susil Singa Nehru College na mage Seireng si TV gani. Sigalaliba Yabrang ko Habra Pokona from Zay. Egiming M na Basina Singapore, Egilipam now, Singalakai Fulator. A Sigi, Malay language, they sit a Habra Tijago saying Sigi Tidai. Marul Mapalo Gigi, one Malan Tillery, the Kill Mayam, the Kaulam, the Kanimbagi Satkam Masati, Warita Kayana, Matangi Konglay Tumina, Pulare Amu Masidi, Barak Turel, Torbandi, Zozal Tingi Tidai, Tolim Tol, Nahuna, Tingalakai Fulator. Nungor Sahab Babagi Kongapam, Narandor Babagi Kongsanpam, Siva Mahadev ki Tungapam, Tumtil Oiba Iramdambu. Hanna Puramzay, Ulabanacha Ihatna, Palingi Salapam Lamdambu, Pantaugi Quiri Lapam Tapambu, Pawangam Laroy Nachana, Palem Pantau Anina, Yaitfam Tabu, Pinabu, Matam Liba Kipita, Panglabanacha Ihatna. Thank you. Mathang asidi TS Susil Singa Nehru College asina maha asina aloi ba o daga mi sigi Seireng TV forum si. Ahan waktu dah ini video kami yang perlu aku ikut mana turun jari. Nasi aina ahan waktu dah Dist lengsi biriba oza amadi lagi AAMSU ki yamba amasung lagi Marup Singh amadi lengpi biriba oza kunumak bagibiku ahan waktu dah kurang jari. Nasi aina lantok cakap ba Seireng mingwan apa mana maithi raba lambi ni khanbi ganu. Hai ba Seireng nasi lagi yamba video berita kolom mahal ni ibiram bani Seireng nasi tabisi. Maithi raba lambi ni khanbi ganu. Yekha lakta pangan uchage, nupi lakta pangan hanjange, lan gilanbao thinbada lanfam mayai da lezaramge. Maithi raba lambi ni khanbi ganu. Leiba ki ningtam lan hauda langam firal khechage, khonjel hauna lauzage, long live maite leiba. Maithi raba lambi ni khanbi ganu. Igi kheng chenhange yekna lakha laglasu ninghan bagi wakal pokcheroi naya thamda pina view matuk tan kapchage leble ihak ti lewa ki damak tungi mirol na nising haunaba sabu kayam kanba lanfam mayai da changin narasi chen nganu go he mito macha maidai imagi macha ni nanna tu hat pa natikla imagi matuna matat pada igi turel chenange ngamlabadi khambiyu naril layra leplolau imangda aigi thangsang phaba ngamdra lungphu tawnu mito macha maithi raba lamini khanbi ganu. Thank you.